Information technology ki matam asida Manipur ki nahasing ki participation Yamna Nemli. College ki Meekhal dadi makoi masel funai. Malem ki chokhatpagi Lamjel da ngasidi science amadi technology ki lawsing fangaudrabadi aremba tare haina Manipur ki Chief Minister N Biren haikre. Wafa masingasi Innovation Hub Manipur IT Park Manipur krida leiba Manipur kida pangthokiba Destination Infinity Manipur IT Startup Challenge saruk yaraduna mahakna phongdokibani. Mahakna hai Innovation Hub Manipur IT Park asi Manipur khak natana North East ta ihan hanbo oina BJP government na innovation tauki, bringing out new ideas and generating new product haiba wakalon asida Prime Minister Narendra Modi ki Atmanirbhar Bharat amadi Vocal for Local anina initiative lauduna linkhakhibani. Robotic Laboratory Artificial Intelligence Lab amadi Internet Lab leiri. Tungan ba institutes singdagi Maheiroi lising amaga chani mukna makoi ki idea kaya puthokna technology sizinaduna pot kaya puthokli. Power yaudana thau tingdana ising singkhatuna miyamda yawhanabagi mawong wari sanaba yaba robot imungda gas yurapada automatically khangalakpa mobile phone gi mating na mai muthatpa yabagi technology puthokpa yauri. Puthokliba ideas singasi khul ama mafam ama natraga village ama identify tawduna pilot project tawduna kadai fawba miyamda kanaba pibage haiba khudam oina takani haki. Mahakna makha tardun hai hauzikasi IT gi jukni adubu IIT da Manipur masa amata yauramde karisu nataba satragi election dadi makoi masel funai ngasigi nahasingna education da biteng changduna science amadi technology da hena thawa yausinsi. Core issue da kok thada bagi mahuta issue natabada focus piraga leire haina phongdoki. Purgina hasing se constructive positive mindset sense honing paramilitary forces army should towards northeast towards the Manipur mindset change over matam yore and we peoples towards the army da koina yengama mi mindset over matam yore na ina hajibu aikogi youth sing se aina no aitaba se triple IT gi na nai function amala triple IT da koi Manipur gi satram bha yorum de kari gi no khangdab aduma IT gi jugni but adom da concentrate to what bro adom election gumba satragi election dari phunai kari kana buginu kari dormage the ins satragi phanana bo khona na by the government da matam gi oina tawrakana sanga kana government da punna seminar kana school phagadan bagi oiro oja wat bagi oiro satra wat bagi oiro tawda bu akhoi masen election da phuna raga leire adu saruki somda triple IT gi da akhoi gi mi yaw bungam driba yengo je NEET gi da doctor gi MBBS gi do result yengo khoi mi kya myoge adom do ina khoi focus bidreba nan issue da khoi issue won thoga leire issue core issue sing se mang ta core issue sing se da khoi concentrate roga lebak semsi lebak kan je ari